Kadangband Sabal Leikai dagi Meeoi ama ngasi ayuk Kuki Khutlai Paiba Singna Tanarakpadagi Siningchitta hing-houre. Thaudo adugi matangda pressna phangba paumana hai thaudo adu ngasi ayuk Kuki gi nakuyang khulga tainana leiba Kadangband Sabal Leikai da thokibani. Thaudo aduda Kuki Khutlai Paiba singi makutagi Siningchitta hing-houraba Meeoi aduna Kadangband Part 2 Sabal Leikai dagi ngangom bashanta kawi irangasina maram oiraga mak hauze Kadangband Part 2 da leiba khangna chanaba amagi mayumda changjafam lauraga leibani. Pausida makha tana hai ngangom bashantana mai thanaba sing leitre haiduna ngasi ayuk pung 7:30 tarakpa duaida Kuki singi khul nakuyanga tainana leiba Kadangband Part 2 Sabal Leikai da leiba mahaki yumda sing loba chatki bashantana mahaki yumdagi sing lowthokpa haurapada mafam aduda hanadagi leiba oigani haina chingnaba Kuki Khutlai Paiba marirom kumtharaktuna nagyat animak koisilakhi Kuki Khutlai Paiba singna koisilakle haiba bashantana khanglakpadagi mafam adudagi sambal chongduna amadi yumthangnabagi inkol phauraga Labuk romda chenturakduna Kadangband Part 2 phauba thawai hingnaba chenturakhi maduda Kuki Khutlai Paiba singaduna basantabu mate khara tanaraki hairi Kadangband Part 2 gi area se Central Forestry Personnel singna ngak selaga leiba maphamni Central Forestry Personnel singna ngak seliba maphamda sigumba thodok ama thorakpa sina kunja sing aduki matik penadre oiragliba piba masiga mari leinana kunja singna lamsang police station gi osiga unakhi maduda kunja singna asigumba makhalgi thodokasi matungda mukhanna thoktanaba Kadangband Part 2 area da CRPF ki personal sing pungkun mari sentry tanaba amadi patrolling chanabagi wafam thamki Hiramasigi matangda lamsang police station gi osi hayeng Kadangband Part 2 da laklaga yengsilagani hairi Panba yabadi Kadangband Part 2 Sabal Leikai asida Maitei singi yum 16 rom kunda leitaraga leibani adubu hojik thogliba irang asina maram oiraga mafam adugi kunja sing Kadangband Part 2 da changjafam lauraga leibani hairi